Sandel the police ki assistance post mai thaba the senaba mioi khara phagale mara leiba sing ain yoiba thawak lokhat kani CM Bharat na ningkha tamlakpa hundra manga suba thoram ngarang BJP Manipur Pradesh na sinduna Imphal gi Nitai Pachu thekta leiba BJP gi head office ta Chief Minister N Biren na thoram mapu oiduna pangthokre thoram adu da BJP Manipur Pradesh ki president Sadha Devi BJP gi North East in charge oiriba Sambit Patra na singba amadi BJP Manipur Pradesh ki atai thaupuba sing loinana karyakarta sing saruyaki Chief Minister N Biren na Bharat ki machu ohum gi phiral singkhatuna ikai khumnaba utki Thauramasi da saruk yakiba paumi singna Chief Minister N Biren da hangkiba wa hangi pakum pire duna phongdokiba dadi haukiba August 13 da Manipur da khundariba naga singi humudra manga suba ningtamba numit thauram palan ga mari leina Chandel district ki Japho bazar gi mafam ke ada naga Independence Day ga mari leina thelamba NSCN IM gi phiral police na lokthokpagi thabak chathabada mafam adugi naga miam horaktuna Chandel police station gi assistance post mai thaduna manga ta thogan khiba thogdo adu da chenaba mioi ani ahum phare mioi singa sigi mathakta ain gi chap chaba thabak lokhatkani Loinana ain yadaba thabak tawwa mioi sing leingak na tuminna leithok loi lokhat pe yaba thabak lokhatun sapcha na thengnagani haiki atopa paw mana thabak suan gani haina pubikhraga moktagi phangle club maira paibi haukiba August manga da Senapati district Bishnupur maning haina khangdariba sigi manung channa leiba leimaton khul da thabak sugani haina takhelambam arun chahina kunmari apokpa lekhidraba takhelambam khaibi hairiba sibu tamthina phubuga loinana ot nairaba matungda hatok piramle Lekhidraba Arun Nambol Poijing Singing Dagini Mahak Haujik Poijing Teramakhong da Mabok Yumda Leibani Mahak Nambol Poijing Awang Poijing Chingmang Haina Sukhangnaba Sigi Lekai Dagi Nandaibam Nilakanta Apokpa Nandaibam Iboton Kaubam Mioi Amana Thabak Suhan Gani Haina Pubi Khivani Thaudo Sigi Matangda Poijing Singing Juvenile Club PCJC Teramakhong Youth Club TYC Amadi Lekai Sigi Nupi Kanglup na Nungaitaba Amadi Pendaba Phongdoroli Lekhidraba Arunge Haksangda Tamthina Phu Khibagi Amadi Ot Naibagi Mami Chauna Tari Maramaduna Misi Sigi Matangda Thu Matamda Lengakna Amadi Lamdamasida Ladiba CSO Singna Achumba Langlangjin Ama Athubu Matamda Thidok Piduna Mihat Paputhok Piu Haina Miamgi Mateng Nirakli Karigumba Thogdo Sigi Matangda Lengakna Haksinna Lodravadi Loop Singasin Akan Makhongjang Changchinaba Sem Sakre Hairi Atopa Pawmana HNLC gi General Secretary Hatkibagi Meghalaya gi Home Minister Pham Thadokre Handakta police na HNLC gi General Secretary police na kaptuna hatkiba aduga mari leinana Meghalaya gi Home Minister Lakmen Ringboy mantri phamdagi resign tawkhre Home Minister Lakmen Ringboy na pham thadokhiba adu HNLC gi General Secretary police na kaptuna hatkiba adugi maram chapchaba thidoknaba mahakna mantri phamdagi resign tawkhibani hairi Home Minister na mantri pham thadokhiba adubu maike ki adagi apenba phongdokna khi hairi Amaromda HNLC gi General Secretary kaptuna hatkibagi mayokta East West Khasi Hills ki mafam sing yauna riboy da miyamna yaningdaba phongdoktuna ban tawkhre Amaromda Meghalaya sarkar na Shillong da leiba internal service punamak thingjinkhre hairi Atopa pawmana Bihar da isau gi phibam lure Bihar da Ganga Turel gi imai khudong thiba thaki mathak senduna patna yauna mafam kaya ising na thumjin khibadagi district kuntaru ki miyoi lak nifu isauna mayoknare Relief camp kuntra mathoi hangdokre train service suspend tawkhre hairi Atopa pawmana humudra manga suba India gi Independence Day Park san pangthokre Manipur haukiba sahi mari rom asida hiram khuding da saukhatle CM Chief Minister N Biren haikre haujik leiriba lengak asi sahi mari makhai mapung pharakle India gi sahi taruk taret ki Niti Aayog ki report matungina Manipur gi law and order gi phibam phagalakpagi report ta phana yaure lalholupuna lising amga suna kuntra mapan khulai thadok tun lengak te changlakle Matamamada ban blockade National Highway lambi da truck driver sing na awaba thengnaram sing leitre thau liter amagi petrol pump da ahing yarik naba tokre singa tamga nungsina na mari phagalakpaga loinana COVID-19 gi ani suba web asi thengnanaba hana leiramdaba medical infrastructure amadi medical oxygen hana na balingkhatuna oxygen amadi COVID ki ana balaing pham matik chana thambangamle Wafam Singarang Ahan Manipur Rifles Parade Ground da Pangthokiba Humudra Manga Suba India gi Independence Day Thauramgi Chief Guest ki warolda Chief Minister na phongdokhibani Chief Minister makha taraduna 1949 gi August 15 da British na India maning tamba leibak ama oina lauthokibani India ningkha tamna bohona khibada masagi oijaba thadoktuna mareibak ningkhiba leikidraba sing ngasi aikhoina awaba nungaiba phongdoli Prime Minister Narendra Modi asi tungi uba misakni State chong ama oiriba sana leibak Manipur bu State chong oinana bagi State Cabinet na pass tawki Lengak asina war on drug makhatan sathagani hana popi pambi tharamba singi lamsingda senthok leiba manama sing thana bagi scheme semle scheme asigi makhada singi lamsingda kana pire state asida first track court lingle case kaya lokhatuna mara leiba sing cherak pikre border area bihangda police outpost hangduna ain kaina drug pusilak pasing AR ga khusam naduna ngaksen bagi thabakya paikhali
चीफ मिनिस्टर महाकी वारोल पीद्रिंगी ममांगदा भारत की मचु अहुम की फिराल सिंखतुना जाति की सही सकी कंटीजेंट सिंह न पीबा सैल्यूट सीएम न ओकी मसिगी तुंगदा प्रेसिडेंट मेडल याउना तोंगान तोंगान बा चीफ मिनिस्टर मेडल सिंह तोंगान तोंगान बा रैंक दा लेरिबा पुलिस पर्सनल सिंह दा पीकी थौरम मसी मणिपुर की तोंगान तोंगान बा डिस्ट्रिक्ट हेडक्वार्टर सिंह दा पांगथोकी।